Jamrani ay parman nupi kaitin simba mamde satang baru nupi jilan secretary yan thau bujabe koi ireba iramdam Manipur sida hauki ba 2020 megi mundagi horopa kuki narco terrorist ngi lansina maram oiraga bayong na balang kamda thawai ta ka to bachina madi lansina maram oiraga sopan nang thaba kuna maki awabada degi relief camp ta lansina thon leba mioi lising hugi mathata lebe si awabada koi moi songna nuai to hauze adigi sigi nagiba myang mafam da sui akoi kai khunu chari akoi gi maike gi kai khunu chari akoi na haijaning badi lansina maram oiraga Manipur da khundari ba koi jati khuding mak se loi mak amata si thana wami nari bani ada maitei khakta tamna namaste attack tawna maitei gi mathakta sathai ba lan si de masina maram oiraga koi Parman Bazaar sida koi semilon sida suki matik chokchal ba hai tare jikse lansina maram oiraga ngale tana subham nomung khangraba hiram kaya da sendalangi oiba miyo kya subham nomung khangrada suki matik awaba mayang nare adan lansi da thobudagi hungna 2023 gi me dagi lan horpadai na ngasi pawda koi na ngamba kathing mai kai di koi khaina dana kunga ko singu orasu relief camp to orasu koi na ngamba mating panga lai ji chok koi makha ta na dum pang gi wakal koi de lejei koi na ngamba mating pangjei adu koi na myam da haijeni ni se lansida khudung sa balauga koi mioi mari nga na ta mapam khuding degi kaiten thingjalakpa kaiten ju khuda pudulin thingba magi apam mongda heta kusira si tawdana tatharpa masina maram oiraga koi isana isagi khungda thang yanjin jabaga chamana na koi lai amoina lai na bagi masak amu oi masina maram oidana koi kalimba ma kaitengi khanaji kalimba ma tawji hakuma matamda akoi punna khanaraga akoi apun moina changchiminaga de koi Hongjang kudung mai pakan habija koi gi makai thamjage ada loinana akoi na haijaning se Manipur da lei ba state government amadi central government da lei ba state government ama kaptani adana Manipur gi MLA degi hauga minister yauna asepa akang na ba matam amagi manungda kuki narco terrorism ge lanje losandrabadi moi mathakta kan be action lawdrabadi akoi BJP degi akoi loibak resign tawrni haibase MLA punang na lepiraga akang naba matang ni manungda miyam khana lawtokpiyo adu natraga di makoi matakta miyam weba soba la nama horaklani haibase akoi gi sadi gi thamjani